Hi mayam, ngasi wari khom channel da mayam bu taram na mu oksari. Miyoi bai khoina aikhoigi pungning na pambo bu phangrabadi ishor ma bu warauri adubu ishor ma na di miyoi bai khoigi phattana ba kaidu nung da susinde. Ngasi gi wari asidi arapa kungung dagi nupa macha ama khangna sar da thabak thiba lakhi bagi wari ni mahangna wana tamjarupa mahaidugi matungina sar duda mahaki tabak macha ama khatang phangjaradi haiduna koichat chatuna mahangna thabak thirami adubu mahangna mai pak paibadudi phangkide mahak nongmati interview yauba company ama khakta chalngui mafam aduda mahaki email id hanglakhi mahaki di email id haibadu leijadabanina mahakna thabo adusu phangkide mathwai nungaitana company adudagi tholakpada mahaki pikhaudu humjuluba matamdadi sumatagi lupa chama khaktang yaurami mahangnak mayumda hankrasira natragana sahar sida makha tana amu mahaki hingnaba lambi thikisira haina khanbadagi tawam khangdaduna mahangna lupa chama dugi mana masing khara leiraga yonba hawraglami hingnabagi lambida mahangna lupa chama dugi mana masing du yonba matamda ma chendu khara phangjare mahaksu mathwai nungaire adumna nongma nongmagi magi paisa atongmasingdu mahaki hinjang napidu leibada hapchanduna paisa du asum yam khale hujikti mahaksu mathwai nungaire chahi khara leiraga chahi mari mangagi matungdadi mahakisu achauba kaithel ama saduna mahaksu mai pakpa businessman amadu oire matam aduda nongma mahangna mahaki business tugi insurance ama masu policy ama loge haiduna agent amaga unarui matam aduda agent aduna mahaki email id hangle matam duda businessman aduna khumlakhi email id du leiramlabadi nahak ki mamangda ngasi phamliba mai paklaba businessman ase leiramloi haiduna masini miyobagi punsi si aikoina di ishor mabu sauri adubu ishorna sinlibadudi tungda aikoigi hena phaba lambi ama pinabagi damak aiphoibu ngaiduna leibani miyoi koina maithire ngasi haiduna kaidungna dasu ninghanaduna tunghanduna chaloidabani wari asi nungairagadi comment taibirau ngasigidi bye bye.